Security na ngak senduna thau pusilakliba thabak tawriba oil tanker singda nungba amasung rengpanggi marakta nongmai kapsilakpaga loinina driver singfu basaiba torokrai thongondo buyani do phongdoktuna All Manipur Petroleum Product Driver Association na malumgi oil depot thingjenbagi khongjang changsingani haina laukthokrai hidam asiga mari lainana association asina thadorokpa cherol amana hai ngarang masak khangdaba singna nungba da oil tanker AS25 MC5299 da nongmai kapsilaktuna aki akang nangan kiba buyani do phongdokladuna ngasidage malom da lairiba oil depot thingjelagani haire Zero asina haibada Chief Secretary level fawda meeting kya pangthokhiba leikre atubo lambi asida ahongba karisu porokpa ngamdana leiri maram asina thorak liba thaudok sing asigi daita kanana logadoribno haiba wahang hangladuna thau pusal liba tanker sing sanglakpa yagani adubo makhatana ahangba oil tanker sing chatpada athingba thamlagani haire depot thingjenbagi khongjang asi authority ge maikaitagi white paper ama putoktriba fawba changsilagani haire All Manipur Petroleum Products Driver Association ang asidagi hautuna sangsilakiba malom oil depot thingzembagi khongjang asina maram oiraga tapake tongan mamafam singda laiba oil pump singda miyamna thawla honaba haiduna thomjinakre maruaina imphal da hangliba oil pump singda ngasi ayu anganbadagi hauna petrol amadi diesel thawla honaba haiduna masagi gari sing putoktuna queue sangna leptuna ngainaki haukiba sahi khara asina miyamna oil pump da queue leptuna thawla honaba ngainabagi thodok sing leirudrabani atubo lamdam asida tholiba kanglu ani gi irang asina maram oiraga miyamgi wakhalda hena pakhatpa amadi waba henbana malom oil depot thingjenbagi khongjang changsilagani haibagi pau tabadagi miyamna oil pump singda thawla honaba thomjanlakibani haire